BOSEM amadi COHSEM punsinnaba ministrygi instruction lakle Ashikumar kumjali singani kuntaretagi COHSEM na loba class 12 exam grading system ollagani Board of Secondary Education Manipur BOSEM amasung Council of Higher Secondary Education Manipur COHSEM asi maming amagi makhada amatuway na punsinnaba Education Ministrygi instruction lakle haina COHSEM gi secretary khundrakpam Ashikumar na phongdokre ngarang Imphal West ki mongsangkai da leiba Trinity Public School gi Silver Jubilee celebration amasung sahi asigi ISSLC exam da mark wang na phangba mahiroi sing okpagi thauramda Ashikumar na phongdokhibane mahak na makha taraduna BOSEM amasung COHSEM asi matam kharagi matungda tongan ba maming da leiriba si leiraroi Ministry of Education dagi pirakpa instruction gi matungin na BOSEM amasung COHSEM punsinba yanaba leingak na maming ama tholaga nei hairiba thabak asi matam kayam kuina changadagi haibadudi haujiki oina haiba ngamdre BOSEM gi oina class 10 gi examination asi grading system on khibagum COHSEM gi oina su kumjali singani kuntaret tagi class 12 ki examination asi grading system oiragani haina su COHSEM gi secretary Ashikumar na makha takhe ngarang gi thauramadu da Trinity Public School gi aphaba oja sing yauna school gi mingchat purakhraba mahiroi singda mana piduna pungning thagot khe